Akashvani Imphal Kshetrimayum Chitradhani na pau pazari ahanbada maru oiba pau Security Force na Rajya asigi tongan ba mafamsingda thihumbagi thabak lepna chathari khulai kaya fagatpa leptri Pradhan Mantri Narendra Modi na haidi cyber security ki lamda singnaba kaya lagliba si thengnaba honabada leba asigi nahasingi achoba thodang le amasung Lok Sabha da Public Examination Prevention of Unfair Means Amendment Bill 2016 ngasi sumakha tana khanagani Imphal East Zilla gi Saizang Cherau Chingkhong digi Security Force na yamlaba khuzukle kya fagle Manipur Police Control na thokpa cherol aman hai Rajya asigi tongan ba mafam singda Security Force na thihumbagi thabak chathari ngarang chathaki ba operation da Saizang Cherau Chingkhong digi magazine yawa 303 rifle ama 12 bore single barrel gun ahum .22 rifle ama anti riot gun ama mortar shell ahum hand grenade ani tear smoke grenade ahum AK rifle gi magazine wireless set manga amadi tongan ba makhal gi nomai maru nifu humdoi fangle hari amoram da Rajya asigi tongan ba mafam singda miyam degi namduna sel khaiba amadi ate ain yadaba thabak thorom singda chenaba miyosing fan nabagi dama security force na makhal khudimaki operation chathaduna lakli haina jerol asina makha tari Khongthang asigi saruk amu oina Manipur Police na haukiba ningthokaba numita Imphal East Zillagi New Lambulen degi RPF PLA gi kader ama farba miyo ase Chenopal Zillagi Mori degi ni hairi numit asimakta da Manipur Police na seropa gi kader ani Kakching Jillagi Nungu Lamkhai degi faki farba miyo anima Khongya makha lekhai degi ni hairi Cherol asina hai Imphal gi MG Avenue degi huran kiba Honda Activa ama Kakching Jillagi Chandol chapagi lambida mobile checkpoint degi Pabangamle gari macha adubu thawraga lakpa miyo ani shufare farba miyo ani asi Kakching Jillagi Soramaya lekai degi ni hairi Jam kuntra manga suba duran karki Imphal lek ngarang degi Imphal gi Khomal Lampak Men Stadium da hokre hokdopagi thorom da Neroka FC amadi Trau FC sanaki team animak panjal amata chanadana draw chatki hayeng FC rangda amadi Indian Navy football team sanagani Indian Red Cross Society Bisnupur District branch ki taramari shuba Mapokumon Thoronga Marilenana ngarang organ donation camp ama RIMS ki anatomy department ta pangthokre thorom atuda nombol kongkham awang lekai degi mioi amana mahangna leikhitaba matungda ma ki hakchang pumba kathokli haina wasaki bagalonena kendra gi health and family welfare mantralay gi national health authority gi makhada whole body donation gi damak register tokhi Imphal East ki tongan ba mafam sing sanjentong thangapan mapan Mahabali Palace compound 14 quarter AR Imphal da haying ayupung teritegi ayupung mapan fawa mai fangro haina MSPD shield na thokpa cherot aman hairi amaromda Irilbung water treatment plan na tangai fadaba semsin sajanga da badegi ngasi degi horaga numit humni plan asina konba mafam singda ising piroi hairi My Varat Imphal Isna Sinduna district level nasha mukta Varat competition Imphal East ki Modern College da pangthokre maduda punna college amadi school gi mahiro chahum henbana saru yaki na singda nisagi polom sing sinada ba amadi masina piba cheting singi matangda miyamba khangan nabagi pandamda thorom asi pangthokpani Nagaland ki Kohima amasung Dimapur da chingning khaibaga mari lenena Indian Air Force ki kambuna relief amadi rescue operation left na chathari mapamaduda panduna leramba miyosing AIF ki helicopter sing sinaduna safagadaba mafam singda hondopagi thabuksu lepna chathari ngarang sumiyo cham hena safagadaba mafam singda puthoraki Eastern Nagaland gi Langlon district headquarters su tengbangi polam sing lepna fangali hairi tabiriba pawsi Akashvani Imphal degini Pradhan Mantri Narendra Modi na sabapati oiduna anishuba sarkar gi secretary singi oiba awang mathaki mifam ama mahake mayum dangaram pangthokre mifam aduda Pradhan Mantri na finance and economy commerce and industry amasung technology gi sector ga mari lenaba mantraloy amasung bibhag singi packet kadaba action agenda singi matang da khanaki leiba shibu vikshit var ohenabi gi matang da mifam aduna khanaki Pradhan Mantri na high technology amadi cyber security na digital system amadi infrastructure sing ngak sen gadabani cyber gilam de sing bakya lagliba sitting naba yingsin bagi tangai fadaba lei masida na oriva innovator amadi cyber security ecosystem gi entrepreneur singna achawa thodang long na basu Pradhan Mantri na appeal tawri
Lok Sabha da Public Examination Prevention of Unfair Means Amendment Bill 2016 ngasi su makha tana khanagani. Anoba bill asida parikha da aranba tawba sing chehi tara phadok pib amadi lupa koti tara fawba fine tawba amasung makhoigi lanthum marpana chingba akanba cherak sing yauri. Bill asida Rajya sing amadi Union Territory singa First track court sing lingba aranba tawba singi mathakta charge sheet tawkhroba matungda tha ahungi manungda achumba wild piba habana chingba wafam sing yauri. Bill asibu House Potholoduna Kendra gi Personal Public Grievances and Pensions ki Rajya Mantri Dr. Jitendra Singh na hai anoba ain asina sarkar na leba asidleiba mahiru sing amadi nha singi yaifana ba amadi makhoibu ngak sena ba honari haibadu utli leba sigi nha singi tungi laiba kana amatana manting na ba yaroi haiba Pradhan Mantri Narendra Modi gi firep adu anoba ain asina hena sesel halagani. Pradhan Mantri Narendra Modi na Assam gi MP singa unoduna hojik rajya adugi mafum kaya da ising ichaw gi awaba mayoknariba adugi matangda khanakre. Social media da thagalakpa warol amada Pradhan Mantri na hai Kendra Sarkar Assam Sarkar ga punna honal minaduna ising ichaw asina awaba taraba miyam da tembang pibigi thabak chathari. Jharkhand Security Force na chathakiba anti-naxal operation da chawna mai pakpa amada Maoist ki luchingba amasung Politburo member Mirse Besra Fare mahak lupa koti amagaloina na Dhanbad amadi Giridar ki lona bangam khaideki fakhibani akang naba paw ama phangbadegi operation asi Cobra CRPF amasung Jharkhand Police na chathakibani operation aduda lupa lakh tara manga gi mana pigani haina laktokhraba regional committee member Mehnat Maoist ki kadar ama amasung kunja ani su phakhi. Ngasi phongba pause singe maru eba pawgedama hojik Waikhom Chitradhani leiri Chitradhani Ksh.Chari Chitrabhanu IDP singi khongjang thadau gi pastor ahum gi matang da NIA na chatharakpa investigation gi paw amadi Mizoram gi Mukhyamantri na phongdokhiba wafamna ngasi phongba pawchi singi maru eba pawsing oire. Tha ani fajilaklaba fawbada IDP singna ration money gi senfam fangdana leiri haibasina sanaleba ki ahanba headline tawre. SDO na numidang wairam fawbada sel changlakani hairabasu changlakhide haiba IDP singi wafam sub headline oina piri thajaba pirakpadagi Bishnupur district ki IDP singna shutdown yaithokre haiba pawamasu box item oina fongle. Government College Singda Oza Chatret Maripu Manga gi award pa leiri haibasina poknafam gi ahanba headline tawre. Mahairoi absentee sing khangdoknaba geotech ki thorang paikhatlagani haiba director gi wafam sub headline oina piri. Huyelan pauda lamfelda leiba lenga ki loisang kharadi hi tongduna changthok changsin tawba natrabadi yadre haina ani shuba headline tawre. Manipur Tribal Development Corporation Limited ki employee singi tha tara humdoi gi tolop phangdabagi mathakta office su ising thumjinbadagi kokta khut haple haibasina sub headline oiri. Mizoram gi CM Laldu Homana Chin Revolutionary Forcing the High Pundrabadi Ngamkhai area junta gi khutta takhrani haibasina Sangai Express Manipuri edition gi ani shuba headline tawre. Naharol gi thaudangda Khumli Bridge na Churachandpur Farzol Chandel amasung Teknopal Manipur lengakta gi tokhaina bagi lambi yatkre haina ahanba headline tawre. Manipur crisis ki matang da Fox na 3-point resolution lawkre habasina Manipur mel gi ahanba headline tawri. Ganfew mel da Tamenglong District Hospital da Jila Thaki World Hepatitis Day thorom pangthokre haina ahanba headline tawri. Tamenglong Times ta lupatara amadi lupakun chapi gi plastic money note athubada phanglagani haibasina ahanba lamai da fongle. Hills Hornbill Express ta ukrul gi matungda senapati gi passenger singdagi cookie volunteer singna gamgi fai mapada lut tawkhre haina ahanba lamai da fongle. People's Chronicle da postal article sing mai thakibagi mayokta postal staff singna khongjang jangsin khre habasina ahanba headline tawre. May tara humdoida pastor ahum hat kibaga mari lenana NIA na United Naga Council gi leader singi statement lawkre habasina Sangai Express English edition gi ahanba lamaida fongle. Chitravanu Ksh.Chari Chitradhani aroibada maroiba paw amu ana Security Force na Rajya sigi tongan ba mafam singda thihumba gi thabak lepna chathari kulakya fagat paleptri. Pradhan Mantri Narendra Modi na hairi cyber security lamda singda bakya laklibasi thengnana ba honabada leba ashigi nha singi achoba thodang lei amasung Lok Sabha da Public Examination Prevention of Unfair Means Amendment Bill 2016 ngashishu makata na khanagani pauloi seri.